MINUTHONG HATTA MANA-INGKHOL ground the CHATHARIBA ani Suba state level 9 main A side tennis ball cricket tournament 2025-26 ki Ngasi Loisinkhre ngasi sanakiba final match aduda SR Automobile Ragailong na SP11 kyamgaibu run nimfu henduna mai pakna final lobangam ki SR Automobiles ki Habibullah Ahmad na man of the match ki mana funky MINUTHONG HATTA Golapati Athletic Union na sinduna Chatharakiba cricket tournament 2025-26 Ngasi Loisinkhre SR Automobiles na ahan mana funky amadi SP11 kiam gaina ni Suba mana fangduna tournament asibu mai pakna pangthoki maktada koi sigi media coverage singu kai kunu chari koi November ki tang kuntra degi hoduna pangthok charpa second Magao cricket trophy 2025 amadi second state level 9 men side tennis ball cricket tournament singaninga kunga manga singa si lotion manumit ni lotion asiga mari leina akoi pangthok chariba se akoi gi manipur se power house hainari bani hoji hoji manipur di players sing se ayamba akoi gi domestic season aibadi ranji trophy kusnaidu trophy biji hazari trophy punamakta saruk yaraga leibne du akoi ground se 9 men side tawri siman di ground se system matung ina koi tawjabane aduna akoi ngasi saneba team singa jidi akoi SR Automobiles Ragailong versus akoi SP11 Imphal East na sanamane akoi na tournament committee gi mekedi gi akoi nga hoji hoji akoi gi manipur da ing tapna leining ma honarakpa digi santi leina product na honarakpa ni maramde akoi gi sports ase mang thadragadi kaidongai da akoi gi represent to tamda India gi hoji football team da manipur gi player yaudagadi sui yam lei aduga yauragana akoi gi winner oirakpa digi winner mak ta da su runner oirakpa adu cricket na hoji domestic sanari manipur gi hoji biji hazari sanari ngarang akoi gi manipur na andhra pradesh ko akoi maithi pi ki su leirba paw ngaktani aduna akoi sanaba yokhatpa sportsmanship ki spirit of the game laiba aduga nisa fusa degi manipur degi akoi maru phungna muthaga ingna signa santi leina hotna bada kangai pak manipur da leiba puna makka saruk aminarga akoi mafung fana ingna signa leibu oiro sunu haiba se masi MIJU MINUTHONG HATTA Golapati Athletic Union gi meke degi ahan bada nolunga thamjage aduga akoi gi leiba fifam asida akoi gi lakadoriba January ki season da koi yari mate koi gi ani Suba koi gi state level ki thakta amuka football tournament tawjagani aduga silor mata koi angang singa koina yokhali ba holi bangang singa se nisagi maru fungna muthul hogdragadi tung koina koi gi fibam tara oida taraktabi fibam lakadaba sidagi koina matam khara khadang oirga su til picture ga su tournament asi sinjabani kangai pak manipur asidagidi akoi yari mate hariba kopi thaba muthatpa adagi drugs ki muthatpa santi leiba aduga yar government asu hariba leiba fibam asida ingna signal leina bo hona bada punamakna saruk yabiu haibase MINUTHONG HATTA Golapati Athletic Union gi maike digi nolokna myam punamakki mafamda amadi media gi mafamda nolokche